Ngashi numidang wainam phongkhiba tungan Manipuri sifongsingi maruoibi ipausing khongotjarakana Manipur top channel gi maikaidigi mayamda share tawjagi ahanbada leibak sigoiba COVID-19 update mayamda thamjage haukiba pung kun gi marida miyoi la aniga lising humdraga taruk positive oire aduga miyoi lising ahum ga sanipan ga humdraga tarukna laikhidre laiba asida COVID-19 gi case noma kangdana hengalakpaga loinana haukiba pung kun gi marida miyoi la aniga lising humdraga taruk positive oire Pungpham asimaktada miyoi lising ahumga sanipanga humdraga taruk laikhidre aduga miyoi la ahumga lising yankhaiga mapana faduna research tawkhre hauzi layeng libe active case masingna la kunthraga humdaga lising kunga mapani amasum masina maram oiraga hauzik power positive case crore aniga la yankhaiga tereka lising humdraga ni thoiga samrini laikhidaba masingna la aniga lising marfuga tareni amasum nabadagi pharakpana crore aniga la kun gumdoiga lising yang kaiga mangaga supnagi samri ni haina health minister na fungdorakli ato papawa manamo maipak laikhidabada ipak film na awapa fungdorakli Manipur cinema gi lamda cinematographer ama oina miyamna Sakhanglaba Saknairaba state and national cinematographer awardee irom maipak na ngasi ikhang khangawduna laikhidabada ipak film production na Manipur na online ki kuthang awaba fungdorakli amasum ipak film production Manipur gi president and Noren Singha amadi hauzi 10th PIC da COVID-19 positive oiribadagi phagalaktuna self home isolation tawduna laidiba ipak film production gi secretary amasum producer Rakesh Naurem yauna pangthokiba awaba fungdokpagi tharam aduda minute ani tuminna leptuna laikhidabagi thawaina thaunizakhi haina production asigi office secretary akhom Asalata Devi gi serol su makhatana fungdorakli makhasa tarapoina to papaw manamu nambol gi MLA boycott tawre COVID-19 pandemic ki second wave na awaba nanglaba nambol kendra gi phoijing makha lekai gi containment zone da lairibisingda TS Basanta IPS retired ki maikedi gi thamoi sengna angama mating pangbirakpagi dama Young Guidance Club amasum Youth Welfare Sports and Library Club ki maikedi gi ikai khumnabaga loinana thagatpa fungdoksadi haina YGC and YWSL gi General Secretary L Hiroji Singhagi Sirol Amada Fungdorakli Sirol Asina Makhata Araduna Nambol Kendra gi MLA and local Singhagi Miyang Makhada O Inauba Elias Premja Singhana Yum Ama Ani Khaktama Khangatlagi MLA gi Mekedi gi Mating Piramba Asina Laikai Sigi Praja Singi Marakta Nungsinadana Sinbo Oina Tholek Maramaduna Club ki Mekedi gi Thamoi Singna Nungaitaba Phungdokpaga loinana Kendra Sigi MLA bu Club Asina Koanba mafam singna boycott tawre haina leibak miyamna khangalakli haina su pausina su makhatari pausi makhasa thajarak poina miyam ngasigi Manipur gi oiba COVID-19 update miyamda thamjage tentakna haukiba pung kun gi marida yamlaba miyoi habida miyoi satruka nifuga mari COVID-19 na nauna positive oikre nauna positive oirakraba miyoi singsi Bisnupur gi kunthraga humdai Susampur gi kunga taret Imphal East gi samga maudraga mathoi Imphal West gi miyoi yamlaba sahumga mari amasum Kaksing dagi kunga mapan Kangpokpi dagi manga None dagi manga amasum Tengnopal dagi ahum Thaubal dagi kunthraga taru Urkhul dagi tarukni apun mamiyoi satruka nifuga mari haukiba pung kunga mari sida Manipur COVID-19 na positive oikhi amasum yamlaba miyoi haibadi Susampur dagi miyoi ama Imphal East dagi miyoi ahum Imphal West dagi miyoi taret Nauna miyoi taraga mathoi haukiba pung kunga mari asida COVID-19 na positive oiduna Manipur da laikhidre hainasu report asina makhatana su fungdorakli amasu makhase tajarak poina to pamaruiba paw khra mayamna masakhaina pijage mayam lefokta minase atopa paw manamu pamda bangang phangma matamda khongbal da nala da turel da hundok piramgano threadal point da thambiramo director utam Aran khongthang amadagi pamdaba angang phangma matamda angang adubu sirasanu matagum nalada dustbin turel da amadi khongbal langthokpiba tawbiganu haina social welfare department gi director NG utamna appeal tarakli masum director NG utamna tarokliba appeal asigi matung inadi aran khongthang amadagi pamdaba angang phangma matamda angang adubu turel da khongbal da langthoktuna hena tamthiba pap ki masak oiba thabakni masi tawbiganu Madugi mahuta social welfare gi makhata salai riba children's home singi gate amadi hospital singi gate lairiba Tradal Pearl sing the Tambiramo, Ta Anigi Manungdo, Hondok to Tamliva Angangadugi, Matang the Asing, Mama Mapana Madi, Imung Manuna, claim Taroktaba Tarabadi, Masala Jadaba, Nupano piecing the Angangadubu, Sinaduna, Makoi, Wanabu Punsi, and PBC.
maduna asiguma paap ki masak oiraba thaba asi khak tawbiganu su haiki director na makha tana phongdokhibada handak hokiba me taraga mangada Sandel district ki molsam na leiba CRC church ki toilet ta pokpada ngaidiba anga ama toilet manungda hondoktuna thambirama thenaki angang adu phibam sadana masa yamna sontena leramki khudakta molsam police ki kangbu amana angang adu rescue taraga hospital la leyengbi thabak sataki masigi matungna Sandel gi khangsimda leiba government gi makhada salaiba specialized adoption agency da juvenile justice care and protection of children's act 2015 and adoption regulation 2017 gi makhada khusinaki maduna pokpada ngaidiba angangbu yamna minungsi khangdana tamthiba mongda langthokpagi thaba asi amuk hana tawbiganu so haiki amaromda COVID maram oiduna mama mapa animak laikhidabadagi yengsinbinaba kanasu leitrabadi social welfare department na makhoi bu yengsinanaba fit facilities semgatuna yengsinbinaba thorang tawre asigumba mama mapa laikhidraba angangsing bu sei taragani pan sudri phawa laidik laisu tamba mafi marol sana thanaba laidik tambada sangadaba polamsing department na puthoktuna makhoi bu afaba mi ama oinaba thaudang laugani sohairi aduga mama mapa anima COVID-19 positive oiduna layenglingai matamda kanasu yengsinbinaba leitraba angangsing leirabasu social welfare department pau pibiu mama mapa animak na naba phatriba phawba makhoibu ningthina yengsinbibagi thabak tawgani haiki loinana asiguma case thengnarabadi 1098 ta call tawbiduna pau pibinabasu khangali haina pausna meksingna pali atopa pau manamu COVID na siriba Christian lining chatpasingi phumpham Imphal city manungda lengak na thambiyu Imphal manung amadi akoi bida lairiba Christian lining chatpa miyoi sing COVID na maram oiduna siba matamda makhoigi lairon chanpham phumpham ama Imphal city manungda Manipur lengak na pibiyu haina yankhaiga manga tipaimuk STG MLA Dr. Saltolnian Amona lengaki puning singchilakli MLA Amona Hiramsige Mari Lainana social media Thadorapa Wapam Amana Haidibadi Imphal city manungda leba tongan tungam Christian lining satpa tribal mitai Nepali Bengali singna siba matamda Imphal gi singmairong da lairiba Christian cemetery da phumnaramani adobo COVID laisat lakpadagi COVID na siba sing haidiba mafam asida phumbada akoibada lairiba miyamna yadre maramaduna COVID na siba miyoi sing masa masagi khulda puna ba honabada asoba awaba ama oire aduna laingang Imphal city manungda COVID na maram oiduna siba Christian lining chatpasingi phumpham crematorium site ama thambina balenga ki mafam da appeal torakli hainasu paus na mayek singna pali amasum tentak na topa marueba pau khara mayam da hapsaramge ex MLA erengbam ibohal COVID-19 na maram oiduna laikhidre hainasu ngasi social media sina khena platform singdagi thagadanarli amasum nuai ta phungdong narakli amasung atopa pawamana Bavina diagnostic family gi member oiramba yamna nungsijaba longjam dorendro maitai COVID-19 positive oiduna ngasi megi tang kunda laikhidre hainasu yamna nuaitaba phungdongnarakli amasum sanglaba matam haibadi sei kunga mangagi mamangdi hauna Bavina diagnostic ta staff oina matam kuina thapak toraklaba longjam dorendro maitai si marksi microbiology amasum molecular diagnostic section da marksi head oina laibani su haidi silakpoina to patentak pa pawnga tanga mayamna thamjaramge nungthil pung ani makai fawda COVID testing center da test tawa phangdre Imphal East district ki manungsana Baigesandra open year theater board manakta leiba state kala academy hapta kangjebung na hangdoliba COVID testing center asida ngasi nungthil pung ani makai taba matamda paurabidagi matai manau ama COVID test tawna balakpara tawba phangkhidre haidi Imphal East ki khundrapam kendra ki manungsana paurabi mayai lekaida leiba sagolsem Robinson amasung mahaki loinabi Sonia ga loinana COVID test tawba lakpani maduda Imphal East ki CMO gi makhada testing center asida staff oina leibi el bedana hairiba nupi asina makhoi ngasi nungtil pung 3:10 da bamon leikaida RT-PCR test tawba sitkani maduna testing center asi thong lolagani so haiki madudagi karigi damakta office matam loidringaida thong lon ga dauribno lam lapna lakliba miyoi sing test tawbigi khudong chaba phangalu haina akanba wa haina ki haiduna launaki adubu test tawba ngamloi haina khangalakpadigi matai manau ani adu ningba kain halaki matungdadi lenga ki makhada hangliba COVID testing center sing office matam phawbada COVID test tawbigi khudong chaba phangan biu so hairi panma yabadi matai manau ani asi
मथक्ता पनख्रिबा कोविड टेस्टिंग सेंटर असिदा कोविड टेस्ट तौनबगी मांगजौनुना मिंग चनख्रबने लोनना ngasi सेंटर असिदा कोविड टेस्ट तौगदबसिंगी लिस्ट यावरब मियोइसिंगनी हाइदेनसु पाउसना मेक्सना फुंगदोरक अतोप मरुएबा पाउ खरना मुक सगोलबन केंद्रगी ओइना कोविड ना लैखिदबा इमुंग लुपा लिसिंग कुन पिरगनी आरके इमो सगोलबन केंद्रगी ओइना कोविड 19 लाइसन मरम ओइदुना लैखिदबसिंगी इमुंग मनुंगदा लुपा लिसिंग कुन पिरगनी हाइना ngasi केंद्र असिगी एमएलए आरके इमोना फुंगदोखरे आरके इमोना थादोरकपा सिरोल अमना हाई कोविड की सेकेंड वेव असिना मणिपुर मियाम अचौबा साफु अमा पीरे लाइसन असिना मरम मोइदुना मियोइसा क्यागी पुंसी मांगखरे ओइरगलिबा फिबम असिदा मियामगी दमक खरदंग मतेंग ओइना हेल्थ डायरेक्टोरेट अमदी जेनिम्स आईसीयू पोर्टेबल वेंटिलेटर तरा मतेंग पांगजखरे अमसुम सेकेंड वेव असिदा इम्फाल वेस्ट की मनुंग चलिब सगोलबम केंद्र दसु कोविड केस हेनगलकपगा लोइनना मियोइ क्यागी पुंसी मांगली ओइरगलिबा फिबम असिगी सगोलबन केंद्रगी मिहुत अमा ओइना केंद्र असिगा मियामगिदमक याइफनबा थौरंग मंगा लौखले थौरंगसिंग अदुदि केंद्र असिगी मनुंगदा लैबा मियोइ अमना कोविड ना लैखिदबा थोक्लबदि इमुंग अदुदा लुपा लिसिंग कुन पिरगनी केंद्र असिगी मनुंगदा लैबा सही तरागा निपान फाद्रिबा अंगा अमगी ममा मपा अनिमा कोविड ना लैखिदबा थोक्लबदि अंगांग अदु सही तरागा निपान फाद्रिबा फावबा सहीदा लुपा लिसिंग कुन फावबगी फ्री एजुकेशन पीगनी अमसुम करिगुम्बा इमुंग पूरीबा मियोइ लैखिदबा थोक्लगना सही तरागा निपान फाद्रिबा फावबा अंगांग अदुगी सहीदा लुपा लिसिंग तरा फावबगी फ्री एजुकेशन पीगनी अमसुम कोविड ना लैखिदबा इमुंग अदुदा लाकदबा सही फावबा लेमना सेंग केजी मरी फंगनगनी अमसुम क्वारंटाइन तौरिबा नत्रगना आइसोलेशन तौरिबा सिंगदना सानबा यावना मथौ ताबा पोलम सिंग फंगनगनी हाइना सुपल्ली लोशिलकपोइना तोपा पाव मनमु ब्लैक फंगस डिजीज नोटिफिएबल डिजीज नि हाइना लाउथोकनबा सेंटर न स्टेट अमदि यूटी सिंगदा खंगनख्रे लेबा असिगी स्टेट खरदा संदोरगलिबा म्यूकोमाइकोसिस नत्रगना ब्लैक फंगस हाइरगा जुखंगनबा लायोंग असि लाइसेट असि एपिडेमिक डिजीज एक्ट 1897 की मखार नोटिफिएबल डिजीज नि हाइना लाउथोकनबा सेंटर न ngasi स्टेट सिंग अमदि यूटी सिंगदा खंगनख्रे यूनियन हेल्थ एंड फैमिली वेलफेयर की जॉइंट सेक्रेटरी लव अग्रवाल न स्टेट अमदि यूटी सिंगदा थाब सिरोल अमदा लैंगा की लायेंग संग अमदि लनाय लायेंग संग सिंगना सेंटर अमदि आईसीएमआर न पीबा ब्लैक फंगस लायेंबगी कांगलोन सिंगा न सत्कदबनी करिगुमा कंफर्म नत्रगना सिंगनबा लैरबदि मेडिकल ऑफिसर की खुतांगदा सुंगसोय सोदना हेल्थ डिपार्टमेंट न खंगनगदबनी पनबा याबदि लाइसेट असि मणिपुर की युमथांगनरिबा आसाम स्टेट योक्सिलक्तुना मियोय अमगी पुंसी मांगखरबनी मियोय दु कोविड पॉजिटिव ओरमबदगी फगलक्लबा मतुंग लाइसेट असिना नारक्तुना लैखितबनी हाइना पाउसना मेक्सिंगना पल्ली एंड थैंक यू।